Manipurda President rule lakpana wathok asigi waroisin purakpa ngamloi haiba motion da open debate competition ama ngasi Manipur Press Club ke Loktak Hall da pangthokhre Coordinating Committee on Crisis Resolution Manipur na sinduna pangthokhiba thauram aduda Senior Advocate Khaidem Mani na Speaker oiduna pangthokhiba debate competition aduda supporter oina miyoi taraga nithoi amadi opposition oina miyoi manga na saru yakhi Competition aduga mari lainana Coordinating Committee on Crisis Resolution Manipur gi Coordinator O Sana Hanbina Fongdorakpada Manipurda Chatharakliba Irang asi chahi ani fazil lakadaure Maitai Singhi Mathakta Chatharakliba Mihat Mipun Miot Minai asi Khambinaba Laitabagi Fibam Amadal ngasi fawa chathaduna lakri Ngasi fawa state lengak asina Irang asigi waroisin purakpa ngamdana lairiba asi mipainingai oi Paliba government asi sakti leitabaga pangkhak oire hairaduna state lengak asigi mathakta union government ama leiribanina state asida PR thambana irang asi lakshinba ngamgadra ngamoidra haiba asigi matangda warep ama debate competition asida logani government asigi soirakliba mawong matau asina maram oiduna khongthang asi lokhatpani haina makha tana fongdoke Nihat mipun miot minay lanthum kaya mangta ala ibase masi khambina ba laitabagi phram da sanghalakpa aduga mapungoina sarkar ama laibagi magi mathauje tawraktaba haibitare state government mapungoina ekhoi Manipur miyam gi miut na khanjari bani chigulo ba state government se masina lamdam za thara thoglaiba crime law and order laitabagi phibam la ibase Makoi Sakti Samtel Laitrabra Moy Makutsida Sakti is Laitragadi Asuyam Sana Mizam Yam Sedista Wahanba Ot Neva Mayam Toroposida Kamna Basile Raktabanina State Government Yimatakta Union Government Habamala Unina Union Government Sina Aikoina Lona Natraga Pongna di Hydre Makoina 355 Tamiamo Haiba Tamdiamo Haiba 356 Tangasana quite Tamena Sukale Hugiki Sum Aduna Nakai Sena Yar Lakona Parabra Natragana Yar Silla Akanda Nasigi Lady Watokse Manipur violence se Loisenba Ngamloi Haina Quina Putoksare Adubu Masina Ngamgadra Ngamoidra Habado Queen Nasigi Tazagadoriba debating competition Asina Aroba Wari Roman Logera Kanda Madusai Tuksagani